ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯊꯝꯖꯅꯤꯡꯂꯤꯕꯁꯤ ꯆꯍꯤ ꯅꯤꯐꯨꯒꯤ ꯂꯥꯟꯐꯝ ꯍꯥꯏꯕꯁꯤꯅꯦꯕꯀꯣ꯫ ꯑꯩ ꯅꯣꯡꯊꯣꯝꯕꯝ ꯐꯤꯂꯝꯁ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯉꯝꯖꯕ ꯋꯥꯍꯩ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯍꯟꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤ꯫ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯆꯥꯎꯔꯥꯛꯄ ꯑꯝꯇꯪ ꯊꯝꯖꯒꯦ꯫ ꯆꯍꯤ ꯅꯤꯐꯨꯒꯤ ꯂꯥꯟꯐꯝ ꯍꯥꯏꯕꯁꯦ,ꯆꯍꯤ ꯅꯤꯐꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯆꯍꯤ ꯅꯤꯐꯨ ꯈꯛꯇꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯤꯁꯦ꯫ ꯆꯍꯤ ꯅꯤꯐꯨꯁꯦ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯈꯣꯏ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯃꯛ ꯄꯤꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯗ ꯆꯍꯤ ꯅꯤꯐꯨ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯆꯥ ꯃꯁꯨꯒꯤ ꯗꯦꯕ ꯀꯔꯃ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯗꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯍꯧꯔꯛꯄꯗ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯍꯥꯏꯖꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯡꯁꯤꯅ ꯌꯥꯕꯤꯕꯗꯒꯤ ꯃꯊꯪ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦꯕ꯫ ꯆꯍꯤ ꯆꯥꯝꯃꯒ ꯑꯗꯨꯝ ꯍꯤꯡꯕꯒꯤ ꯑꯩꯈꯣꯏ ꯚꯦꯂꯤꯗꯤꯇꯤ ꯑꯗꯨꯝ ꯂꯩꯖꯔꯤꯕꯅꯦꯕ꯫ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯆꯍꯤ ꯅꯤꯐꯨꯗꯒꯤ ꯆꯍꯤ ꯆꯥꯝꯃ ꯐꯥꯎꯕ ꯍꯤꯡꯕ ꯌꯥꯕꯒꯤ ꯏꯁꯣꯔꯅ ꯑꯌꯥ ꯄꯤꯅꯕꯤ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩ ꯆꯥꯎꯔꯥꯛꯄ ꯑꯝꯇꯪ ꯑꯩ ꯍꯥꯏꯖꯒꯦ꯫ ꯆꯍꯤ ꯅꯤꯐꯨꯐꯧꯇꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥꯒꯤ ꯆꯍꯤ ꯑꯣꯏꯖꯔꯦꯀꯣ꯫ ꯑꯗꯨ ꯆꯍꯤ ꯅꯤꯐꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯅꯤꯐꯨꯗꯩꯅ ꯍꯨꯝꯐꯨꯐꯧꯁꯦ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯒꯙꯥꯒꯤ ꯆꯍꯤ ꯍꯥꯏꯌꯦꯕꯀꯣ꯫ ꯒꯙꯥꯒꯤ ꯆꯍꯤ ꯍꯥꯏꯕꯗꯤ ꯒꯙꯥꯅ ꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯒꯙꯥꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦ, ꯆꯍꯤ ꯅꯤꯐꯨꯁꯦ ꯄꯣꯠꯂꯨꯝ ꯊꯥꯡꯉꯒ ꯑꯗꯨꯝ ꯆꯍꯤ ꯅꯤꯐꯨꯁꯦ ꯄꯣꯠꯂꯨꯝ ꯊꯥꯡꯉ ꯂꯩꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ, ꯌꯥꯝ ꯋꯥꯅꯤꯅ ꯀꯣ꯫ ꯑꯗꯩꯗꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯌꯥ ꯍꯤꯡꯕ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯇꯪꯈꯥꯏ ꯑꯃ ꯀꯛꯊꯕꯤꯌꯣ ꯍꯥꯏꯔꯝꯃꯦꯕꯀꯣ꯫ ꯇꯪꯈꯥꯏ ꯑꯃ ꯀꯛꯊꯕꯤꯌꯣꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯇꯪꯈꯥꯏ ꯑꯃ ꯀꯛꯊꯕꯤꯌꯨ ꯍꯥꯏꯕꯗꯤ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅ ꯇꯪꯈꯥꯏꯁꯦ ꯀꯛꯊꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄ꯭ꯂꯁ ꯇꯧꯁꯟꯕꯤꯔꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯔꯦ, ꯈꯔ ꯍꯔꯥꯎꯔꯦꯀꯣ꯫ ꯑꯗꯩꯗꯤ ꯑꯃꯨꯛ ꯍꯨꯝꯐꯨꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯄꯦꯟꯗꯕꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯈꯔꯒ ꯑꯃꯨꯛ ꯁꯥꯡꯗꯣꯛꯄꯤꯌꯣꯅ꯫ ꯑꯗꯨ ꯀꯗꯥꯏꯗ ꯌꯥꯗꯒꯦꯅ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩ ꯃꯇꯝꯁꯤꯗ ꯍꯨꯏꯁꯨ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ꯫ ꯍꯨꯏꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯦ, ꯄ꯭ꯔꯚꯨ ꯑꯩꯒꯤ ꯆꯍꯤꯁꯦ ꯌꯥꯝꯃꯜꯂꯦ, ꯈꯔ ꯑꯃꯨꯛ ꯇꯦꯟꯁꯟꯕꯤꯌꯣꯅ꯫ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦꯕ, ꯑꯩ ꯆꯍꯤ ꯅꯤꯐꯨꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯃꯤꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯄꯗꯨ ꯉꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯋꯥꯏ ꯁꯤꯅꯦꯕꯀꯣ ꯃꯥꯅ ꯍꯥꯏꯁꯦ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯆꯍꯤꯁꯦ ꯇꯪꯈꯥꯏ ꯑꯃ ꯀꯛꯊꯕꯤꯌꯨ ꯁꯤꯅꯦꯕ꯫ ꯍꯣ ꯅꯪꯅꯕꯨ ꯄꯥꯝꯗ꯭ꯔꯗꯤ ꯐꯔꯦ ꯍꯥꯏꯅ ꯃꯥꯅ ꯆꯍꯤ ꯅꯤꯐꯨꯁꯤꯃꯒ ꯆꯍꯤ 21ꯒ ꯄ꯭ꯂꯁ ꯇꯧꯁꯟꯕꯤꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯀꯣ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯈꯤꯇꯪ ꯍꯔꯥꯎꯔꯦ꯫ ꯁꯤꯃꯛꯇꯗ ꯑꯃꯨꯛ ꯄꯦꯟꯗꯗꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯅ ꯑꯃꯨꯛ ꯍꯥꯏꯖꯔꯦ ꯏꯁꯣꯔꯁꯤꯗꯀꯣ, ꯆꯍꯤ ꯆꯥꯝꯃꯗꯪꯗꯤ ꯁꯨꯍꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯃꯀꯨꯁꯤ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯥꯏꯔꯔꯦ, ꯄ꯭ꯔꯚꯨ ꯑꯩꯒꯤ ꯆꯍꯤ ꯅꯤꯐꯨꯁꯦ ꯌꯥꯝꯅ ꯁꯪꯃꯜꯂꯦ, ꯑꯩꯗꯤ ꯃꯤꯠ ꯎꯗꯅ ꯀꯔꯝꯍꯥꯏꯅ ꯁꯪꯁꯥꯔꯁꯤꯗ ꯃꯤꯠ ꯎꯗꯅ ꯀꯔꯝꯍꯥꯏꯅ ꯆꯍꯤ ꯅꯤꯐꯨꯁꯦ ꯑꯩ ꯂꯦꯟꯗꯣꯏꯅꯣ ꯁꯤꯅꯦꯕ꯫ ꯑꯗꯨꯗꯤ ꯅꯪ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯁꯤꯅꯦꯕ꯫ ꯄ꯭ꯔꯚꯨꯅ ꯄꯤꯅꯕꯤꯔꯤꯕ ꯆꯍꯤꯁꯤꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯀꯛꯊꯕꯤꯌꯨ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦ꯫ ꯍꯣ ꯑꯗꯨꯗꯤ ꯐꯔꯦ ꯍꯥꯏꯅ ꯏꯁꯣꯔꯁꯤꯗ ꯑꯩꯈꯣꯏ ꯃꯀꯨꯗꯒꯤ ꯀꯛꯊꯔꯛꯄ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯃꯨꯛ ꯄ꯭ꯂꯁ ꯇꯧꯁꯟꯕꯤꯔꯦꯕꯀꯣ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯆꯍꯤ ꯆꯥꯝꯃ ꯁꯨꯔꯦ, ꯍꯔꯥꯎꯔꯦ, ꯈꯔ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯦꯕ꯫ ꯁꯤꯅꯅꯦꯕ ꯑꯩꯈꯣꯏ ꯆꯍꯤ ꯅꯤꯐꯨꯗꯩꯅ ꯍꯨꯝꯐꯨꯐꯧꯒꯤ ꯃꯅꯨꯡꯗ ꯒꯙꯥꯗꯧꯅ ꯌꯥꯝꯅ ꯁꯨ ꯅꯣꯝꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯠꯇꯅꯕ ꯑꯗꯩꯗꯤ ꯃꯆꯥ ꯃꯁꯨꯒꯤ ꯋꯥꯠꯇꯅꯕ ꯂꯥꯠꯅꯔꯤꯁꯦ, ꯁꯨ ꯅꯣꯝꯕ ꯌꯥꯝ ꯀꯟꯅ ꯀꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯨ ꯅꯣꯝꯕ ꯀꯟꯕꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯆꯍꯤ ꯅꯤꯐꯨꯗꯩꯅ ꯍꯨꯝꯐꯨꯐꯥꯎꯒꯤ ꯃꯅꯨꯡꯁꯦ ꯌꯥꯝꯅ ꯁꯨ ꯅꯣꯝꯕ ꯀꯟꯕꯒꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯌꯥꯝꯅ ꯈꯟꯖꯕ ꯃꯇꯝꯅꯦꯕ꯫ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯆꯍꯤ ꯍꯨꯝꯐꯨꯗꯩꯅ ꯃꯔꯐꯨ ꯀꯣ, ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣই ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯃꯇꯝ, ꯍꯥꯏꯗꯤ ꯍꯨꯏ ꯍꯥꯏꯁꯦ ꯈꯣꯡꯗ꯭ꯔꯅꯦ, ꯁꯨꯃꯥꯏꯅ ꯍꯨꯏꯗꯒꯤ ꯂꯧꯈꯤꯕ ꯆꯍꯤꯅꯤꯅ꯫ ꯑꯗꯨꯅ ꯑꯎ ꯈꯨꯗꯤꯡ ꯑꯗꯨꯝ ꯄꯉꯥꯡꯗ ꯉꯥꯡꯕ, ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯒ ꯂꯣꯏꯁꯤꯟꯗꯦꯒ, ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯃꯨꯛ ꯃꯆꯥ ꯃꯁꯨꯗꯣ ꯆꯥꯎꯍꯧꯔꯕꯅꯤꯅ ꯁꯤ ꯃꯇꯝꯁꯤꯗ ꯀꯣꯏꯔꯨꯔꯅꯤ ꯆꯠꯂꯨꯔꯅꯤ, ꯗꯦꯕ ꯀꯔꯃ ꯏꯃꯨꯡ ꯃꯁꯨꯡ ꯃꯃꯥꯟꯅꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯔꯅꯤ, ꯍꯟꯖꯜꯂꯛꯄꯗ ꯆꯈꯥꯏꯔꯝꯃꯤꯒ ꯂꯣꯏꯁꯤꯜꯂꯝꯃꯤꯒ ꯄꯉꯥꯡꯗ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ꯫ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤ ꯁꯥꯎꯕꯤꯔꯨꯅꯨ ꯑꯗꯨ ꯆꯍꯤ ꯃꯇꯥꯡꯅꯅꯦꯕꯀꯣ꯫ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯍꯤ ꯃꯔꯐꯨꯗꯩꯅ ꯆꯍꯤ ꯆꯥꯝꯃꯁꯤ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯃꯨꯛ ꯃꯀꯨꯗꯒꯤ ꯂꯧꯍꯧꯕ ꯆꯍꯤꯗꯨꯅꯦꯕ꯫ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯥꯁꯜꯂꯒ ꯀꯅꯥꯅ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯆꯥ ꯃꯁꯨꯅ ꯄꯤꯖꯔꯦ ꯐꯔꯦ, ꯄꯤꯖꯗ꯭ꯔꯦ ꯐꯔꯦ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯀꯥꯆꯤꯟ ꯑꯃꯗ ꯑꯗꯨꯝ ꯌꯨꯡꯉꯒ ꯂꯩꯔꯤꯁꯦ꯫ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯁꯦ ꯇꯨꯝꯕ ꯌꯥꯗꯒꯩꯀꯣ, ꯑꯗꯨꯝ ꯑꯌꯨꯛꯀꯁꯦ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯀꯥꯆꯤꯟ ꯑꯃꯗ ꯑꯗꯨꯝ ꯐꯝꯃꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯔꯤꯁꯦ, ꯃꯥꯅ ꯊꯣꯛꯄ ꯑꯃꯀꯣ꯫ ꯁꯤꯅꯦꯕ ꯑꯩꯈꯣই ꯆꯍꯤ ꯅꯤꯐꯨꯒꯤ ꯂꯥꯟꯐꯝ ꯍꯥꯏꯁꯦ꯫ ꯆꯍꯤ ꯅꯤꯐꯨꯒꯤ ꯂꯥꯟꯐꯝ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯁꯤꯔꯅꯤ ꯇꯦꯛꯑꯅꯤ ꯀꯥꯏꯅꯤ ꯍꯥꯏꯕ ꯅꯠꯇꯕ, ꯊꯕꯛꯇꯣ ꯍꯦꯟꯀꯠꯂꯛꯀꯅꯤ ꯍꯥꯏꯕꯅꯦꯕ꯫ ꯍꯥꯏꯗꯤ ꯍꯥꯟꯅ ꯆꯍꯤ ꯅꯤꯐꯨꯒꯤ ꯃꯃꯥꯡꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯗꯨꯍꯥꯛꯅ ꯔꯤꯛꯁ ꯂꯩꯔꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ, ꯁ꯭ꯀꯨꯜ ꯆꯠꯄ, ꯀꯣꯂꯦꯖ ꯆꯠꯄ, ꯈꯔ ꯉꯥꯎꯁꯟꯅꯕ, ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕ, ꯊꯕꯛ ꯊꯤꯅꯕ ꯁꯦꯟ ꯊꯣꯛꯅꯕ ꯑꯗꯨꯝ ꯊꯤꯔꯤꯉꯩ ꯆꯠꯂꯤꯉꯩ ꯈꯣꯠꯂꯤꯉꯩ ꯆꯍꯤ ꯅꯤꯐꯨ ꯍꯥꯏꯁꯤ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦꯕ꯫ ꯃꯁꯤꯒꯤ ꯆꯍꯤ ꯅꯤꯐꯨꯁꯦ ꯂꯥꯟꯊꯣꯛꯈ꯭ꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯗ ꯏꯆꯥ ꯏꯁꯨ ꯌꯥꯎꯔꯝꯗꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯉꯥꯡ 2 ꯑꯍꯨꯝ ꯁꯨꯔꯝꯃꯦ ꯀꯥꯏ ꯍꯥꯏꯔꯤꯁꯦ꯫ ꯒ꯭ꯌꯥꯟ ꯁꯤꯅꯦꯕ ꯑꯗꯨꯝ ꯁꯤꯁꯤꯅ ꯔꯤꯌꯦꯜ ꯍꯤꯡꯕꯒꯤ ꯆꯍꯤꯁꯤꯗꯤ ꯑꯩꯈꯣꯏ ꯆꯍꯤ ꯅꯤꯐꯨꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯅꯤꯅ ꯁꯤꯅꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ, ꯃꯤꯌꯥꯝꯅ ꯆꯍꯤ ꯅꯤꯐꯨꯒꯤ ꯂꯥꯟꯐꯝ ꯍꯥꯏꯅ꯫ ꯃꯁꯤꯒꯤꯗꯃꯛꯇꯗꯤ